Pausing the Yumpum over Maroiba Pau Karab de Dojere, Center Amadi NSCN I'm wari Saba Houkhre. Center Amadi NSCN I'm wari Sanaba Narang the Dilida Houkhre Aina, Agency Pau Omana Puthokre, Agency Pau Omana High, wari at the formal Oinas Hanabadi Natri at the Government of India Makedeki Intelligence Bureau, Additional Director A.K. Mishra Amadi Joint Director Northeast, Amas Toli Sarugaki, Laina NSCN I'm Makedeki General Secretary as Mivana losing but Tim Amana. Wari Sanaba aduda yauki makata na su wari sanaba asin Nagaland gi governor su oriba interlocutor aran rabiga su yau na makata na wari sanaraba iyai hauki basayulda Nagaland gi CM APU Rio Amadi Neda gi convener Hemanta Biswa Sarma ga unagi basu Laikre haina pau asina makata rakle maraga sida Manipur da hauki banamit kharani asida leptana Covid-19 gi local transmission gi sang yamna henkalaktuna mioi kaya laichat asiki positive oirakhiba asidagi state asida community transmission gi Ahanba stage da Lakle haina Laichat State Technical Expert Committee na Loukhtkhre Health Department gidda ki phangba pau amagi matung ina ngasi nongtil Health Director Dr. K. Rajona Presat Tauraga Department asida pangthoki pa Technical Expert Committee ki mifamda laichat asigi hausik oiriba phibam asigi matangda kupna khana kiba ka luina na community transmission gi Ahanba stage da Lakle Haiba confirm tawkhibani haire State asida hausik mapanda chatluba ki travel history leitaba mioi chama pallom laichat asigi positive oibagi mathakta Positive oiba mioi kharge di laichat asit launarakpagi maram khangtri hainasu Health Department dagi phangba pau asina phongdorakle adumoinamak makhatana thijenbagi thabakti leptana chathaki gani haire Hospital kudimata laichat asigi test tawnanabagi khudongchaba phanganbag loinana layengba lakpa kudimak laichat asi test tawraka layenggadabani positive oiraba sing layengnanabagi ward sing thamnana pachu ngasi phamkiba state ki technical expert committee gi mifam aduna lepnaki haire Government natragana private hospital ambatana laichat asiki positive oiraba miyoising layeng loi haiduna atopa laichat asipo layeng bo hospital da report toba jahandabagi warip sumi pham aduda lepnakhi Private hospital sing da laichat asipo test tobagi phi lairabagi pankhai makha da lairaba singi de lawdaraba ngasi gi mefam na warip lawkhe hanasu lairabagi pankhai makha da laiba miyoising rapid antigen test tobada sel lawdana ba government ge warip laikhrabane Department asida hojik rapid antigen testing kit lakh ani leire lakh ani ga selection na order Toukhre ana su pawgi likhul asina makata na phongdorakle Manipur da leiriba tongan hospital sing da layeng na pokhalakhiba mioi sing ke marakta pikliba angang sing amade miron bising yauna yam trabada mioi taruk ti layeng bidabadagi sikhre aiba wafam leibaga loina na tongan bolup sing na mioi sing asina laikidabagi matang da thabak Loukhtkhre mari leina ba sing da taksin ba leirabani atopa yamna nungaiba paw amadana Russia na Covid-19 ki vaccine clinical trial tawbaga loina na medicine na bada kanaba phangle haina Loukhtkhre ba marakta India da su athuba matamda vaccine Puthoknaba Thabak Loukhtkhre aroibada content sing asigi maroiba pau khara asiba pau damjari ba Manipur Local News YouTube channel amade Facebook page asidagi yangbiri punamak puthagachari loina na channel asina adom da kanarabade subscribe like and share tawba kaw bhi gunu punamak po amukana thagachari